Ngasi Hayengda Ngairaba Bihar election Mikhal Mangoinana Bagalpur area da laiba TNB Law College Lenda BJP gi Luchingba Vivekanand Prasad na walking salingaida sakangdaba Meeoi Kharana Nongmeina round ani Kaplamle hari thaudok aduda BJP leader asi fibam thina sokpadagi manak nakpada laiba hospital da pukhatuna laikanaki laibak tiba thaudok asi Barari police station konba mafamda thokibani Pawasina makha taraduna hai thaudok asi CCTV camera da mayek sengna recording tawhoba maramna police na thaudok asigi matangda investigation chathabada CCTV camera footage asi sijinnaduna Nongmeina Kaplamle Meeoi sing adu phanaba thiba humbagi thabak sathaba hokre adu moina mak haujik fawbagi oina thaudok asida senariba Meeoi amata faba ngamdri hari